ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯂꯨꯝꯕ ꯑꯃꯗꯤ ꯅꯣꯏꯕꯒꯤ ꯆꯥꯡ ꯑꯁꯤ ꯑꯃꯨꯛꯇꯪ ꯀꯟꯇ꯭ꯔꯣꯜꯒꯤ ꯋꯥꯡꯃꯗ ꯂꯩꯈ꯭ꯔꯕꯗꯤ ꯋꯦꯠ ꯍꯟꯊꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯑꯋꯥꯕꯅꯤ꯫ ꯑꯣꯚꯔꯋꯦꯠ ꯑꯣꯏꯕ ꯑꯁꯤꯒꯤ ꯃꯔꯝ ꯍꯛꯆꯥꯡꯒꯤ ꯂꯩꯅꯥ ꯂꯩꯕ ꯑꯃꯗꯤ ꯍꯦꯟꯖꯟꯅ ꯆꯥꯁꯤꯟꯕ ꯑꯁꯤꯗꯒꯤꯁꯨ ꯑꯣꯏꯕ ꯌꯥꯏ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯅꯣꯏꯕ ꯂꯤꯚꯤꯡ ꯄꯔꯁꯟ ꯃꯉꯥꯒꯤ ꯃꯔꯝꯗ ꯁꯦꯌꯔ ꯇꯧꯖꯔꯤ꯫ ꯑꯍꯥꯟꯕꯗ ꯈꯥꯂꯤꯗ ꯕꯤꯟ ꯃꯣꯍꯁꯦꯟ ꯁꯥꯔꯤ꯫ ꯈꯥꯂꯤꯗ ꯁꯥꯎꯗꯤ ꯑꯔꯦꯕꯤꯌꯥ ꯃꯆꯥ ꯑꯃꯈꯛꯅꯤ꯫ ꯈꯥꯂꯤꯗ ꯁꯣꯛ 1991ꯗ ꯄꯣꯛꯈꯤ꯫ ꯑꯣꯒꯁꯠꯀꯤ 2013ꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯚꯤ ꯂꯤꯚꯤꯡ ꯄꯔꯁꯟ ꯑꯣꯏꯅ ꯊꯦꯡꯅꯈꯤ꯫ ꯋꯥꯔꯜꯗꯒꯤ ꯍꯦꯚꯤꯌꯦꯁꯠ ꯄꯔꯁꯟ ꯔꯦꯀꯣꯔꯗ ꯍꯤꯁꯇ꯭ꯔꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯤꯂꯣ 435 ꯂꯨꯝꯕ ꯖꯣꯟ ꯕ꯭ꯔꯣꯋꯔ ꯃꯤꯅꯣꯛꯀꯤ ꯍꯦꯛ ꯃꯊꯪꯗ ꯀꯤꯂꯣ 410 ꯂꯨꯝꯕ ꯈꯥꯂꯤꯗꯅ ꯑꯣꯏꯔꯤ꯫ ꯁꯥꯎꯗꯤ ꯀꯤꯡ ꯑꯕꯗꯨꯜꯂꯥꯒꯤ ꯑꯣꯔꯗꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯍꯤ 3 ꯂꯦꯡꯕ ꯉꯝꯗꯅ ꯐꯃꯨꯡꯗ ꯂꯩꯔꯨꯔꯕ ꯃꯇꯨꯡ ꯁꯥꯎꯗꯤꯒꯤ ꯀꯦꯄꯤꯇꯦꯜ ꯔꯤꯌꯥꯗꯇ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯈꯤ꯫ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯊꯥ 6ꯀꯤ ꯍꯦꯛ ꯃꯇꯨꯡꯗ ꯈꯥꯂꯤꯗ ꯀꯤꯂꯣ 310 ꯋꯦꯠ ꯍꯟꯊꯍꯟꯈꯤ꯫ ꯃꯍꯥꯛꯀꯤ ꯐꯤꯖꯤꯀꯦꯜ ꯊꯦꯔꯥꯄꯤꯗ ꯃꯇꯦꯡ ꯑꯣꯏꯅꯕ ꯑꯃꯗꯤ ꯃꯐꯝ ꯑꯃꯗꯒꯤ ꯑꯃꯗ ꯃꯨꯚꯃꯦꯟꯠ ꯇꯧꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯃꯁꯥꯒ ꯁꯨꯇꯦꯕꯜ ꯑꯣꯏꯕ ꯋꯤꯜꯆꯦꯌꯔ ꯑꯃ ꯁꯦꯝꯂꯒ ꯉꯁꯤꯁꯨ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ꯫ ꯑꯅꯤꯁꯨꯕꯗ ꯖꯣꯟ ꯄꯦꯗ꯭ꯔꯣ ꯐ꯭ꯔꯦꯟꯀꯣ꯫ ꯐ꯭ꯔꯦꯟꯀꯣ ꯅꯣꯔꯊꯟ ꯃꯦꯛꯁꯤꯀꯣ ꯃꯆꯥ ꯑꯃꯅꯤ꯫ ꯎꯕꯗꯗꯤ ꯌꯥꯝꯅ ꯀꯟꯕ ꯋꯥꯡ ꯆꯥꯎꯕ ꯃꯤ ꯑꯃꯒꯨꯝ ꯃꯥꯜꯂꯝꯒꯅꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯣꯏꯅꯗꯤ ꯂꯦꯡꯕ ꯐꯥꯎꯕ ꯌꯥꯝꯅ ꯉꯝꯖꯗꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯐ꯭ꯔꯦꯟꯀꯣ ꯃꯇꯝ ꯑꯃꯗ 500 kgꯗꯒꯤ ꯍꯦꯟꯅ ꯂꯨꯝꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯐ꯭ꯔꯦꯟꯀꯣ ꯖꯦꯜꯗ ꯂꯩꯕꯒꯨꯝ ꯃꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯃꯥꯒꯤ ꯆꯥꯕ ꯊꯛꯄ, ꯏꯔꯨꯖꯕꯒꯤ ꯑꯆꯣꯠꯄ ꯍꯛꯆꯥꯡ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯂꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯑꯣꯛꯇꯣꯕꯔ 2016ꯗ ꯀꯤꯂꯣ 535ꯗ ꯒꯤꯅꯦꯁ ꯋꯥꯔꯜꯗ ꯔꯦꯀꯣꯔꯗꯀꯤ ꯁꯔꯇꯤꯐꯥꯏꯗ ꯇꯧꯈꯤ꯫ ꯐ꯭ꯔꯦꯟꯀꯣ ꯌꯥꯝꯅ ꯂꯨꯝꯕ ꯑꯃꯗꯤ ꯅꯣꯏꯕ ꯃꯔꯝ ꯑꯣꯏꯔꯒ ꯗꯥꯏꯕꯦꯇꯤꯁ, ꯊꯥꯏꯔꯣꯏꯗ ꯍꯥꯏꯄꯔꯇꯦꯟꯁꯟ ꯑꯁꯤꯒꯨꯝꯕ ꯂꯩꯅꯥ ꯀꯌꯥ ꯅꯥꯕ ꯍꯧꯔꯛꯈꯤ꯫ ꯂꯩꯅꯥ ꯀꯌꯥ ꯑꯁꯤ ꯍꯦꯛ ꯂꯥꯛꯄ ꯍꯧꯔꯛꯄꯒ ꯗꯣꯛꯇꯔꯁꯅ ꯑꯣꯄꯔꯦꯁꯟ ꯇꯧꯅꯕ ꯁꯖꯦꯁꯟ ꯇꯧꯈꯤ꯫ ꯐ꯭ꯔꯦꯟꯀꯣꯅ ꯑꯣꯄꯔꯦꯁꯟ ꯇꯧꯍꯟꯅꯅꯕ ꯗꯤꯁꯥꯏꯗ ꯇꯧꯈꯤ꯫ ꯑꯣꯄꯔꯦꯁꯟ ꯇꯧꯗ꯭ꯔꯤꯉꯩꯗ ꯃꯁꯥꯅ ꯑꯦꯛꯁꯔꯁꯥꯏꯖ ꯑꯉꯝꯕ ꯃꯑꯣꯡꯗ ꯇꯧꯔꯒ ꯃꯍꯥꯛꯀꯤ ꯑꯔꯨꯝꯕ 165 ꯒ꯭ꯔꯥꯝ ꯂꯣꯝ ꯃꯌꯦꯡ ꯇꯥꯍꯟꯈꯤ꯫ ꯕꯦꯔꯤꯌꯥꯇ꯭ꯔꯤꯛ ꯁꯔꯖꯔꯤ ꯃꯥꯏ ꯄꯥꯛꯅ ꯇꯧꯔꯕ ꯃꯇꯨꯡ ꯃꯁꯥꯗꯒꯤ 50% ꯋꯦꯠ ꯑꯔꯨꯝꯕ ꯍꯟꯊꯍꯟꯈꯤ꯫ ꯑꯣꯄꯔꯦꯁꯟꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯍꯦꯜꯗꯤ ꯑꯣꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯄꯥꯝꯕꯗꯒꯤ ꯗꯥꯏꯇꯤꯡ ꯑꯃꯗꯤ ꯑꯦꯛꯁꯔꯁꯥꯏꯖ ꯆꯥꯡ ꯅꯥꯏꯅ ꯃꯦꯟꯇꯦꯟ ꯇꯧꯔꯒ ꯊꯝꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯌꯥꯝꯕ ꯃꯍꯥꯛꯀꯤ ꯑꯔꯨꯝꯕꯒꯤ ꯆꯥꯡ ꯍꯟꯊꯈꯤ꯫ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯦꯠ ꯂꯣꯁ ꯄꯔꯁꯟꯒꯤ ꯃꯤꯡꯗ ꯑꯃꯨꯛꯀ ꯔꯦꯀꯣꯔꯗ ꯊꯝꯈꯤ꯫ ꯑꯍꯨꯝꯁꯨꯕꯗ ꯃꯥꯏꯔꯥ ꯔꯣꯖꯦꯜꯁ꯫ ꯔꯣꯖꯦꯜꯁ ꯑꯃꯦꯔꯤꯀꯥ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯍꯥꯛ ꯁꯣꯛ 1940ꯗ ꯄꯣꯛꯈꯤ꯫ ꯃꯍꯥꯛ ꯑꯁꯤ ꯍꯦꯚꯤꯌꯦꯁꯠ ꯂꯤꯚꯤꯡ ꯋꯨꯃꯟ ꯑꯃꯅꯤ ꯈꯪꯅꯩ꯫ ꯃꯍꯥꯛ ꯑꯁꯤ 2008 ꯑꯗꯨꯋꯥꯏꯗ ꯌꯥꯝꯅ ꯍꯦꯚꯤ ꯑꯣꯏꯕꯗꯒꯤ ꯃꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯈꯤ꯫ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯍꯦꯚꯤ ꯑꯣꯏꯕ ꯃꯔꯝꯗꯒꯤ ꯍꯥꯐ ꯇꯣꯟ ꯀꯤꯂꯔ ꯍꯥꯏꯅꯁꯨ ꯈꯪꯅꯩ꯫ 2008ꯗ ꯃꯥꯏꯔꯥ ꯔꯣꯖꯦꯜꯁꯇ ꯃꯍꯥꯛꯀꯤ ꯃꯆꯟ ꯅꯨꯄꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯍꯥꯠꯄꯒꯤ ꯃꯔꯥꯜ ꯁꯤꯈꯤ꯫ ꯃꯇꯝꯗꯨꯗ ꯀꯤꯂꯣ 163 ꯂꯨꯝꯕ ꯆꯍꯤ 32 ꯁꯨꯔꯕ ꯔꯣꯖꯦꯜꯁꯅ ꯑꯉꯥꯡ ꯍꯥꯠꯄꯒꯤ ꯃꯔꯥꯜ ꯌꯥꯖꯈꯤ꯫ ꯑꯁꯦꯡꯕꯗꯤ ꯑꯉꯥꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯆꯟꯅ ꯍꯥꯠꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯔꯣꯖꯦꯜꯁ ꯃꯍꯥꯛꯀꯤ ꯃꯁꯥꯒꯤ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯔꯝꯗꯒꯤ ꯀꯨꯏꯅ ꯄꯨꯟꯁꯤꯔꯔꯣꯏ ꯈꯟꯕꯗꯒꯤ ꯑꯃꯗꯤ ꯃꯆꯟꯅꯨꯄꯤꯕꯨ ꯀꯟꯅꯤꯡꯕꯗꯒꯤ ꯃꯔꯥꯜ ꯑꯗꯨ ꯌꯥꯖꯈꯤ꯫ ꯃꯆꯟꯅꯨꯄꯤꯕꯨ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯔꯥꯜ ꯂꯩꯕꯗꯒꯤ ꯆꯍꯤ 15 ꯖꯦꯜꯗ ꯊꯝꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯔꯣꯖꯦꯜꯁ ꯍꯦꯜꯗꯤ ꯑꯣꯏꯅ ꯂꯩꯅꯤꯡꯕꯒꯤ ꯏꯟꯁꯄꯥꯌꯔ ꯇꯧꯔꯛꯄꯗꯒꯤ ꯃꯌꯦꯡ ꯇꯥꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯁꯨꯝꯅ ꯄꯥꯎꯟꯁ 900ꯒꯤ ꯃꯊꯛꯇ ꯃꯌꯦꯡ ꯇꯥꯍꯟꯈꯤ꯫ ꯃꯔꯤꯁꯨꯕꯗ ꯀꯦꯅꯦꯊ ꯕ꯭ꯔꯨꯝꯂꯤ꯫ ꯕ꯭ꯔꯨꯝꯂꯤ ꯌꯥꯝꯅ ꯅꯣꯏꯕ ꯃꯔꯝꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗꯒꯤ ꯃꯍꯥꯛꯄꯨ ꯌꯦꯡꯕ ꯂꯥꯛꯅꯈꯤ꯫ ꯃꯇꯝ ꯑꯃꯗ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯗꯣꯀꯨꯃꯦꯟꯇꯔꯤ ꯀꯌꯥ ꯁꯦꯝꯈꯤ꯫ ꯆꯦꯅꯦꯜ 4 ꯕꯣꯗꯤ ꯁꯣꯛ ꯗꯣꯀꯨꯃꯦꯟꯇꯔꯤ ꯑꯁꯤꯗ ꯀꯤꯂꯣ 169 ꯂꯨꯝꯕ ꯃꯆꯥ 4 ꯂꯩꯕ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯍꯥꯐ ꯇꯣꯟ ꯗꯦꯠ ꯍꯥꯏꯅ ꯁꯛꯇꯝ ꯂꯥꯡꯈꯤ꯫ ꯕ꯭ꯔꯨꯝꯂꯤ ꯅꯨꯡꯇꯤꯒꯤ 30,000 ꯀꯦꯂꯣꯔꯤꯗꯒꯤ ꯍꯦꯟꯅ ꯆꯥꯏ꯫ ꯃꯍꯥꯛ ꯑꯁꯤ 15 ꯏꯌꯔꯁꯇꯒꯤ ꯍꯦꯟꯅ ꯐꯃꯨꯡꯗ ꯂꯦꯡꯗꯅ ꯂꯩꯈꯤ꯫ ꯃꯍꯥꯛꯄꯨ ꯒ꯭ꯌꯥꯁꯇ꯭रिꯛ ꯕꯥꯏꯄꯥꯁ ꯁꯔꯖꯔꯤ ꯇꯧꯅꯕ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯕꯒꯤꯗꯃꯛꯇ ꯐꯥꯌꯔ ꯁꯔꯚꯤꯁ ꯃꯤꯑꯣꯏꯁꯤꯡꯅ ꯃꯌꯨꯝꯗꯒꯤ ꯄꯨꯊꯣꯛꯄ ꯌꯥꯅꯕ ꯋꯥꯜ ꯊꯨꯒꯥꯏꯔꯒ ꯄꯨꯊꯣꯛꯈꯤ꯫ ꯃꯉꯥꯁꯨꯕꯗ ꯀꯦꯇ꯭ꯔꯤꯅꯥ ꯔꯥꯏꯐꯣꯔꯗ꯫ ꯀꯦꯇ꯭ꯔꯤꯅꯥ ꯑꯃꯦꯔꯤꯀꯥ ꯅꯨꯄꯤ ꯑꯃꯅꯤ꯫ ꯀꯤꯂꯣ 139 ꯂꯨꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯄꯨ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯝꯕ ꯅꯨꯄꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯆꯟꯈꯤ꯫ ꯆꯍꯤ 13 ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗ ꯀꯤꯂꯣ 238 ꯃꯨꯛ ꯂꯨꯝꯕ ꯍꯦꯟꯒꯠꯈꯤ꯫ ꯃꯍꯥꯛꯄꯨ ꯊꯥ 9 ꯁꯥꯏꯀꯤꯌꯥꯇ꯭ꯔꯤꯛ ꯍꯣꯝꯗꯁꯨ ꯊꯝꯈꯤ꯫ ꯃꯍꯥꯛꯀꯤ ꯅꯣꯡꯃꯒꯤ
weight hengatpana mahaki emotional issues kaya handle tawba ngamkhide even mahaki thabuk phawba tokthoki mahaku gastric surgery bypass surgery tawraba matung kilo 230 lumba hanthaki asumna masagi arumba tangkhai amarom handhabadagi mahaku half ton woman hainasu khangnaki asumna interesting oiba videos kaya yengba phangnabagi damakta channel asida anogwa oiragadi subscribe tawbiyu aduga video asibu pambirabadi like amade comment tawba kawbigano mathangi video da amuk thengrasi